आकाशवाणी इम्फाल ngangom Kiran pau pajari ahanbada maruoiba pau Rajyapal Anusya Uikena Pradhanmantri Narendra Modi ga unaduna Manipurda hojik wariba phibam asigi matangda paudam krai Mukhyamantri Nongthamam Biren hairi sugi ground rule ngaktaba militant sing Griha Mantri na thangnagani waganu hairakpani singtam khaidokpagi wapam leite amasung Assamda ising chawgi phibam khara fagalaklei Rajyapal Anusya Uikena ngarang New Delhi da Pradhanmantri Narendra Modi ga unaduna hojik wariba phibam asigi matangda paudam khre unabadu da Rajyapal na irang asi hek horakpadagi hojik phawbada sing amasung tampakta thokiba tongan ba thaudok singda mioi kaya gi punsi loikiba yumkai amadi lantum kaya mang takiba singi pausing Pradhanmantri da marik chumna paudam ki Wathok asi loisinduna mahusagi phibamda santi hanjilakna bagidamak kendra amasung rajya sarkarna lokholiba thabuk singi matangda su Rajyapal na khanghanki tongan ba civil society organization sing mahiroi lup sing amadi rajniti dol kayana irang asigi waroishin purakna bagidamak pukhalaki bawapam sing su Rajyapal na Pradhanmantri da paudam ki sing amasung tamgi tongan ba relief camp sing da lanjen araktuna lairiba miyamna thangnariba awaba sing amadi sarkarna makoibu khunda laita hanana blokholiba thabuk singi matangda su Rajyapal na paudam duna khanghanki Mukhyamantri Nongthamam Biren hairi sugi ground rule ngaktaba militant sing Griha Mantri na thangnagani waganu hairakpani singtam tokhaibagi wapam laite hojik tholiba irang asidagi lanjen araktuna relief camp sing da lairiba miyoi singda ngarang sel gi tengmang yanthokpagi thorma madu Mukhyamantri na hai sugi ground rule ngaktaba sing laksinduna ground rule chapsana ngakna chanahangani hairakpani maduda tampakta su langhandanaba aikhoi kanna honari hairamani wapam asigi matangda lana longnaba man wapam khara thorkpadagi civil society organization singa phaminaduna wakhal tamina khare maramaduna hojiki luraba tanpamasida wa ngangba madi pau phongbada yamna sectioningai oi single laiba kuki militant singa chathar kwa ta hemba thaba khudingma home minister masamangna madugi chap saba ai henagani waganu sugi ground chap sana implement tawgani hairapani adu maraktuda Sara koshi gani ngai koi tampak to sulangan dana me koi kan honari hyper photo ne mediari sinau de so ai wan sambu new minia so bele taba yar wai sometimes dang sleep la be yaw ni sometimes emotion de yaw ni to hai bash ni fazna edit to raga yamna generally amu leminari ba jati khudingma uki wagera naga wagera maitai kangal wagera maya sil leminari ba kuna maksi amaga gi kaina dana na ba hoki bune khopra ka su la kada mo matam se ko kunse laga amatoina inna bagi la minna bagi wakhan ondu de ko chamin si haidana ai apil tawjari Mukhyamantri na makata na hai thokle birang asida yummai thaki badagi lanjen araktuna leriba miyoi singi laifam pinana ba sarkar na kan honari Imphal is ki waina sajiwa jal manakta laifam sing sangot sagat pa hore hafta ama ani gi manung sangana ba honari irang asigi phim phagalaktuna makoi gi hana gi laifam da hanba yadringai manungda lainana bagidamak laifam sing ase sangot pani irang asigi phibam mapung phana phagalaklaba matamda makoi gi hana gi laifam sing da lahinana ba sarkar na honari Rajya Police na hairi Manipurda mafam khara natana ayamba sarukta tapna santi hanjilakpa hore Manipur Police ki control room na ngarang thadorpa cherol amada hai hauki pung kunmari da pamna thodok thopagi pau laite Rajya sig sing amasung tamgi irang thokan be aba mafam singda Rajya Police amasung Central Force singna patrolling chatpagi thabak chathari mafam khara da operation chathaduna khuchu khulai kaya marumsu makata na fagatli Maitai Fangal Singh Khwaidagi Chawrba Kumai Singh Manungdama Oiriba Idul Zohana Lakpada All Manipur Muslim Development Committee na Yaipa Paujal Pirakli Serolamada Committee sina hai Kumai sina Lakpada Lamdamasida Ingna Singna Santi Leiba Wata Padaba Madi Kanglup Purp Kudingmakta Nunga Yaipa Purak Poirashanu Peace Committee Lelongam Sung Manipur Muslim Welfare Organization Asu Idul Zohana Lakpada Yaipa Paujal Pirakli Imphal West Imphal East ki oina nga sayuk pung mga dagi numidang pung tarit fawba curfew komthokli Bishnupur jila nga sayuk pung mga dagi numidang waram pung taruk fawba curfew komthokli Kaksing jila gi oina nga sayuk pung mga dagi numidang waram pung mga fawba curfew komthokli adubu Kaksing jila gi serog dadi curfew komthokli te hairi Thobal jila gi oina nga sayuk pung mga dagi numidang pung nipan fawba curfew komthokli
Tamenglongda laiba Holy Kingdom School da hojik tholi berang asina swalaba mahiroi singlem na ming chanduna mahi tamba panghangani hairi school asigi principal na aikoi gi pawmi da hai tholi berang asina mahi masing tamba phangdan lairi mahiroi singbu mahi tamhanna na bohana bada mateng pangbo oina khongthang asi lokalakpani tabiri pawasi Akaswani Imphal dagini Assam da nong chubag sang hantarakpadagi ising saugi pium khara faglakle rajya adugi revenue circle kulhumdagi khungang sawnga humpumdagi mei lak amalising kunmathoi isaugi awabu mayuknari isau numar moiduna barbeta chilada mei amasikre isaugi pium faglakpadagi rajya sarkar na tongan ba relief camp khara thingjan ba hokre adumanamak relief camp kunma pande hojik so hangli Assam State Disaster Management Authority ki matung inna rajya dugi tongan ba ising na thumnin ke bajala singe lambi thongna singba atai infrastructure sing chauna amangata thoalle hairi ngasi phongwa pause sing marwai pausing dam hojik Victor Naurem leire Victor Thagachari Kiran Chief Minister N. Biren relief camp singda lairiba miyoi singda selgi tengbang yenthokiba combing operation chathabada khutsu khulai sing fagalakpa amasung hojik thokliba irang asiga mari leinaba paw singna ngasi phongba pawche ayambada maru oiba paw oina phongnaba ure Sangai Express Manipuri da Tokhaiba administration gi wafam leite haiba Chief Minister gi wafam na ahanba headline tawri Governor na Prime Minister, Home Minister, amasung Defense Minister unakre haiba paw amana pawche asigi ahan balamai da fongli. Pokna famda office ka da basingi mathakta no work no pay rule chatna naba government na warep lawkre haiba paw amasung operation chathaduna khulai kaya fagat kre haiba paw singna pawche asigi ahan balamai da fongli. Huyen lan pawda numit nini gi khongchatta Rahul Gandhi Jun kunmapanda laktuna Manipur gi phibam yenglagadauri haiba pawna pawche asigi ahan balamai da fongli sana laibakta Rahul Gandhi numit nini gi khongchatta Imphal da lakadauri Churachandpur chatkadauri Moirang da ahing yarekadauri haiba pawna ahan ba headline tauri relief camp ta lairiba singda CM na tengbang sel gi tengbang pikre chingtam khaidokpa leite Sugi Kader Singh Center na yengsingani haibani haiba Chief Minister gi wafam na pawche asigi ahan balamai da fongli Ichel Express ta relief camp ta lairiba singda one time financial assistance hodokre laibak thiba thodokta lanjennarakpa singi matam kharagi oiba yum sanana ba hotnari haiba Chief Minister Biren gi wafam na ahan ba headline tawri Jingnaba yaba thabak amata mitai pangal singna tawbiganu haiba MI Khan gi wafam amasu pawche asigi ahan balamai da fongli Irai bakta Manipur da tangdu laitaba purau haiduna Pune Delhi yauna khongjang changsin kre haiba pawna ahan ba headline tawri relief camp ta lairiba singda financial assistance yenthokre list pirak taba singdi problem oigani haiba CM gi wafam na pawche asigi ani suba headline tawri People's Chronicle da Makata na operation chathari nongmai amasung nongmai maru kaya marum phagatle haiba pawna pawche asigi ahan balamai da fongli Sangai Express English ta Chief Minister na relief camp singda financial assistance khuchinakre tokhai tanabagi wafam leite haiba pawna headline tawri Manipur Mail da relief camp singda lairiba miyoi singda Chief Minister na selgi tengbang sing yenthokre haiba pawna ahan ba headline tawri Tamenglong da fongba pawche Ganfiu Mail da Rajyapal Anusya Uikena Rashtrapati Draupadi Murmu ga unaduna hojik oiriba phibam asigi matangda pawdam khre haiba pawna headline tawri Tamenglong Times ta NPP gi luchingba Konrad Sangma ngasi Manipur da laktuna hojik oiriba phibam asi yengsingadauri mahakna Rajyapal amasung rajniti dal singi luchingba singa unagani haiba pawna headline tawri Kiran Thagachari Victor aroi badamar weu paw amohanna Rajyapal Anusya Uikena Pradhan Mantri Narendra Modi ga unaduna Manipur da hojik oriba phibam asigi matangda pawdam kre Mukhyamantri Nongtham Biren na hairi sugi ground rule ngaktuba militant sing Griha Mantri na thengnagani waganu hairakpani chingtam tokhai bagi wafam leite amasung Assam da ising ichawgi phibam phagalak le paw loijare